ꯂꯨꯈꯣꯏ ꯃꯈꯨꯠꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯄꯥꯏꯔꯝꯕꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯅꯧꯅ ꯇꯧꯗꯨꯗ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯅꯣ ꯑꯩꯒꯤ ꯃꯦꯟꯁꯟꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤꯅꯤ ꯅꯪꯕꯣ ꯑꯕꯦꯊꯣꯏ ꯆꯥꯟꯗꯅꯤ ꯑꯃꯗꯤ ꯕꯤꯃꯣꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯨꯈꯣꯏꯅ ꯔꯣꯍꯤꯠꯄꯨ ꯃꯌꯨꯝꯗ ꯄꯨꯅꯤꯡꯕ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯔꯣꯍꯤꯠ ꯃꯈꯣꯡꯒꯗꯨ ꯊꯤꯟꯕꯣꯏ ꯀꯩꯑꯣꯏ ꯇꯧꯔꯒ ꯑꯁ ꯇꯜꯂꯦ ꯍꯥꯏꯕꯅꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯅꯣꯏ ꯑꯥꯒꯤꯅꯦ ꯁꯍꯔꯒꯤ ꯅꯤꯜꯈꯣꯡ ꯃꯔꯛꯇꯨꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯐꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯀꯣ ꯑꯩꯗꯤ ꯅꯦꯆꯔ ꯂꯚꯔꯅꯤ ꯀꯅꯥꯅ ꯈꯪꯕ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯔꯛꯄ꯭ꯔꯁꯨ ꯅꯠꯇ꯭ꯔꯅꯦ ꯀꯀꯥ ꯕꯤꯃꯣꯜꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯔꯣꯍꯤꯠꯅ ꯍꯪꯂꯛꯄꯅꯤ ꯕꯤꯃꯣꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕꯈꯩ ꯂꯣꯏꯅ ꯆꯨꯝꯃꯤꯅꯤ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯁꯦꯡꯉꯕꯣ ꯅꯪꯕꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯀꯣꯟꯅ ꯕꯦꯊꯣꯏꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒꯦ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯆꯥꯟꯗꯅꯤꯁꯨ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯗ ꯍꯣꯏꯗ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯂꯩꯊꯣꯛꯂꯨ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗꯅꯦ ꯌꯥꯝꯅ ꯐꯖ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯃꯐꯝꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟꯅꯦ ꯑꯕꯦꯊꯣꯏꯒ ꯇꯧꯔꯒ ꯍꯦꯛ ꯌꯦꯡꯃꯤꯟꯅꯧꯔꯣ ꯏꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯁꯤ ꯏꯃꯥꯅ ꯏꯆꯥꯒꯤꯅꯦ ꯂꯣꯏꯅ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯕꯤꯗꯣꯏꯅꯤ ꯑꯇꯩ ꯑꯇꯩꯅ ꯂꯨꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧꯗꯨ ꯈꯪꯕ ꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯕꯦꯊꯣꯏꯅꯗꯤ ꯈꯔ ꯈꯖꯤꯛ ꯈꯪꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯥꯅ ꯃꯔꯛ ꯐꯊꯠꯈꯤ ꯏꯃꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯕꯨ ꯀꯔꯝꯕ ꯐꯖꯕ ꯃꯐꯝ ꯂꯩꯒꯦ ꯑꯗꯒꯤ ꯔꯣꯍꯤꯠꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯍꯩꯅꯔꯣꯏꯌꯦ ꯔꯣꯍꯤꯠꯇꯨ ꯐꯠ ꯑꯕꯦꯊꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯛꯀꯥꯛꯇꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯀꯦ ꯃꯤꯁ ꯑꯕꯦꯊꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯑꯣꯏꯔꯁꯨ ꯅꯣꯏꯒꯤ ꯃꯐꯝꯁꯤꯗ ꯇꯨꯔ ꯑꯃ ꯄꯨꯕꯤꯕꯗꯤ ꯌꯥꯅꯤꯀꯣ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯇ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯌꯥꯗꯣ ꯑꯃꯨꯛ ꯐꯠ ꯎꯝꯁꯤꯟꯈꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯕꯦꯊꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯕꯤꯗꯤꯌꯦꯟꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯔꯣꯍꯤꯠꯀ ꯂꯣꯏꯅꯔꯨꯕꯗꯒꯤ ꯃꯤꯉꯣꯟꯗ ꯋꯥ ꯍꯪꯀꯠꯅ ꯉꯥꯡꯕ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯌꯦꯠꯄ ꯍꯩꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯃꯥ ꯃꯄꯥꯗ ꯅꯤꯡꯗ꯭ꯔꯗꯨꯅ ꯑꯕꯦꯊꯣꯏꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯔꯣꯍꯤꯠꯇꯨ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯕꯦꯊꯣꯏꯗ ꯄꯤꯁꯨꯝ ꯅꯥꯝꯃꯅ ꯃꯤꯠꯆꯤ ꯑꯃ ꯊꯛꯀꯠꯆꯤꯜꯂꯤ ꯑꯕꯦꯊꯣꯏꯁꯨ ꯄꯩꯔꯞꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯉꯝꯃꯤ ꯔꯣꯍꯤꯠꯇ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯐꯠ ꯂꯩꯊꯣꯛꯈꯤ ꯂꯨꯈꯣꯏ ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠꯀ ꯑꯕꯦꯊꯣꯏꯒꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯨꯗꯥꯡꯒꯤ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯤꯃꯣꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯃꯣꯜ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯄꯨꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯣꯏ ꯗꯥꯗꯥ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯂꯨꯈꯣꯏ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯌꯥꯝꯗ ꯃꯊꯪ ꯃꯊꯪ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯃꯦꯟꯁꯟꯗꯝꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔꯁꯨ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯕꯦꯊꯣꯏꯒ ꯔꯣꯍꯤꯠꯀꯅ ꯄꯨꯔꯛꯄ ꯄꯣꯠꯌꯨꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯣꯍꯤꯠꯇꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯑꯕꯦꯊꯣꯏꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯂꯦꯞꯄꯤ ꯆꯥꯟꯗꯅꯤ ꯗꯥꯔꯤꯗꯨꯗ ꯃꯈꯨꯠꯅ ꯁꯧꯗꯨꯅ ꯐꯝꯊꯔꯒ ꯑꯕꯦꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯅꯪꯅ ꯈꯔꯅꯦ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯣꯍꯤꯠꯁꯨ ꯄꯨꯔꯒꯅꯦ ꯈꯔ ꯀꯣꯏꯊꯣꯛꯎꯆꯣꯗꯅ ꯉꯁꯤ ꯂꯥꯛꯏꯁꯤꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯕꯦꯊꯣꯏ ꯈꯨꯝꯗꯦ ꯏꯄꯣꯝ ꯄꯣꯝꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯔꯣꯍꯤꯠꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯕꯦꯊꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯒꯨꯝꯗꯅ ꯑꯕꯦꯊꯣꯏ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯂꯥꯎ ꯅꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯃꯈꯣꯡ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯕꯦꯊꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯛꯇꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯃꯤ ꯂꯥꯛꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯨꯛꯇꯣꯛꯇꯅ ꯂꯩꯔꯤꯗꯨꯕꯨ ꯅꯪꯕꯣ ꯕꯕꯥ ꯃꯥ ꯃꯇꯨꯝ ꯆꯠꯁꯅꯤ ꯑꯩ ꯇꯜꯂꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦꯕ ꯍꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯑꯕꯦꯊꯣꯏꯁꯨ ꯌꯥꯅꯤꯡꯗ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯔꯣꯍꯤꯠꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯅꯥꯎꯕꯤꯒꯤ ꯈꯨꯖꯤꯟꯗꯨ ꯆꯤꯛꯂꯒ ꯃꯃꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ
ꯑꯕꯦꯊꯣꯏꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯊꯣꯏꯗꯅ ꯆꯪꯂꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯑꯕꯦꯊꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯨ꯫ ꯔꯣꯍꯤꯠ ꯈꯨꯖꯤꯟ ꯆꯤꯛꯂꯝꯕ ꯃꯈꯨꯠꯇꯨꯅ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯨ ꯄꯨꯂꯞ ꯍꯨꯒꯠꯂꯒ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯆꯠꯄ ꯍꯧꯁꯦꯕ? ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯥꯝꯂꯣꯝꯗ ꯃꯃꯥꯏ ꯄꯨꯂꯞ ꯂꯩꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯐꯥꯝꯗꯨꯗ ꯊꯤꯜꯂꯒ ꯔꯣꯍꯤꯠ, ꯇꯨ ꯑꯥꯗꯒꯤꯁꯤꯅ ꯐꯥꯝꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯣꯍꯤꯠꯅ ꯃꯔꯛ ꯐꯠꯊꯠꯈꯤ ꯁꯛꯈꯔ ꯀꯥꯛꯇꯛꯅ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯕꯨꯗꯨ ꯅꯠꯇꯦ ꯈꯪꯉꯕ? ꯑꯕꯦꯊꯣꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯤꯠꯇ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯔꯣꯍꯤꯠ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯐꯥꯝ ꯐꯥꯎꯗꯤ ꯅꯪꯅ ꯃꯁꯛ ꯇꯥꯛꯇ꯭ꯔꯁꯨ ꯑꯩꯅ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯁꯣꯝ ꯅꯥꯀꯟꯗ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯆꯠꯂꯁꯤ, ꯑꯗꯨꯒ ꯆꯤꯡ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯒꯥꯔꯗꯦꯟ ꯌꯧꯔꯝꯗꯥꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤ ꯃꯇꯦꯛ ꯌꯧꯔꯛꯄꯗ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯑꯕꯦꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ꯫ ꯑꯕꯦꯊꯣꯏ ꯆꯠꯅ ꯆꯠꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯩꯅꯣ? ꯔꯣꯍꯤꯠ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯐꯣꯇꯣ ꯑꯃꯇ ꯅꯝꯕꯤꯔꯛꯑꯣ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯒꯝ ꯒꯝ ꯊꯥꯡꯒꯠꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯡꯗ ꯖꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯕꯦꯊꯣꯏꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯆꯈꯠꯇꯨꯅ ꯐꯣꯇꯣꯒꯤ ꯄꯣꯁꯇꯨ ꯂꯩꯗꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯕꯦꯊꯣꯏ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ, ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯝꯂꯦ꯫ ꯑꯃꯨꯛ ꯔꯣꯍꯤꯠꯇ ꯐꯠ ꯌꯦꯡꯉꯤ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯐꯖꯩ ꯃꯐꯝ ꯑꯗꯨꯒꯤ ꯚ꯭ꯌꯨꯒ ꯔꯣꯍꯤꯠꯀꯗꯨ꯫ ꯅꯣꯡ ꯍꯥꯡꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯈꯔ ꯈꯔ ꯂꯩꯔꯤ꯫ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯕ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯅꯥꯄꯤꯁꯤꯡꯅ ꯅꯩꯍꯠꯄꯤꯔꯕ ꯀꯦꯅꯦꯜ ꯃꯆꯥ ꯑꯃ, ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯣꯡ ꯐꯟꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈꯤꯕ ꯅꯥꯄꯤ ꯆꯕꯨꯟ ꯑꯃ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯣꯜ ꯈꯔꯁꯨ ꯀꯦꯅꯦꯜꯒ ꯊꯪꯅꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯂꯝꯕꯦꯜꯗꯨꯒꯤ ꯅꯥꯀꯜꯗꯁꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯂꯧꯕꯨꯛꯁꯤꯡꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃꯗꯤ ꯀꯨꯡꯅ ꯀꯨꯡꯅ ꯄꯤꯛꯅ ꯇꯥꯔꯤꯕ ꯌꯨꯝ ꯈꯔꯁꯨ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯊꯝꯂꯛꯂꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯁ꯭ꯇꯥꯏꯜ ꯇꯧꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯄꯛꯆꯩ ꯃꯉꯣꯟꯗ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯒ꯭ꯔꯥꯟꯗꯦꯠ ꯀꯣꯂꯔ ꯁꯔꯠ, ꯒ꯭ꯔꯦ ꯖꯤꯟꯁ, ꯑꯗꯨꯒ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯕꯀꯦꯠ ꯍꯦꯠ, ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯁ꯭ꯄꯦꯛ ꯑꯃꯁꯨ ꯊꯦꯛꯀꯠꯂꯤ꯫ ꯌꯥꯝꯅ ꯁꯤꯝꯄꯜꯅꯤ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯤꯗꯤ ꯑꯣꯏ꯫ ꯑꯕꯦꯊꯣꯏ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯔꯣꯍꯤꯠꯀꯤ ꯐꯣꯇꯣ ꯅꯝꯕꯤꯔꯤ꯫ ꯔꯣꯍꯤꯠꯁꯨ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯏ, ꯃꯣꯗꯦꯜ ꯑꯃꯒꯤ ꯐꯣꯇꯣ ꯁꯨꯠꯀ ꯆꯞ ꯃꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯨꯗꯗꯤ꯫ ꯐꯣꯇꯣ ꯅꯝꯕ ꯂꯣꯏꯔꯗꯨꯅ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠꯇ ꯐꯣꯟꯗꯨ ꯄꯤꯔꯒ ꯁꯦ, ꯐꯣꯇꯣ 100ꯃꯨꯛ ꯁꯨꯔꯝꯃꯅꯤ꯫ ꯔꯣꯍꯤꯠ ꯐꯣꯟꯗꯨ ꯂꯧꯏ꯫ ꯄꯛꯇꯦ, 100 ꯀꯥꯏꯅ꯫ ꯑꯕꯦꯊꯣꯏꯗꯨ ꯑꯃꯨꯛꯇꯪ ꯁꯨꯒꯠꯂꯝꯂꯒ ꯑꯃꯨꯛ ꯒꯝ ꯒꯝ ꯆꯠꯄ ꯍꯧꯏ꯫ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯆꯤꯡ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯆꯤꯡ ꯃꯇꯦꯛ ꯑꯃ ꯀꯥꯕ ꯍꯧꯔꯛꯄꯗ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯕꯦꯊꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯂꯦꯞꯄꯨꯁꯦ, ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯤꯔꯛꯀꯦ꯫ ꯑꯕꯦꯊꯣꯏꯁꯨ ꯍꯣꯏ ꯃꯩ ꯍꯩꯗꯦ ꯔꯣꯍꯤꯠꯅ ꯂꯦꯞꯄꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯔꯣꯍꯤꯠꯁꯨ ꯇ꯭ꯔꯦꯛ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯐꯣꯇꯣ ꯈꯔ ꯅꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯤꯡ ꯀꯥꯃꯤꯟꯅꯔꯦ꯫ ꯇꯦꯔꯦꯁ ꯐꯥꯔꯃꯤꯡ ꯇꯧꯕ ꯃꯐꯝꯅꯤ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ꯫ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯦꯟꯅꯕ ꯒꯥꯔꯗꯦꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯐꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯕꯦꯊꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯒꯥꯔꯗꯦꯟꯗ ꯁꯨꯝ ꯆꯪꯂꯛꯏ꯫ ꯔꯣꯍꯤꯠꯁꯨ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯍꯧꯖꯤꯛꯇꯗ ꯈꯔ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯦꯛꯇꯁ ꯉꯥꯛꯇ ꯊꯥꯕ ꯄꯔꯦꯡ ꯑꯗꯣꯝꯗ ꯆꯠꯅ ꯆꯠꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯎ, ꯌꯦꯡꯉꯨꯇꯨ, ꯈꯨꯐꯖꯝꯅꯦ! ꯑꯌꯨꯃ, ꯑꯁ! ꯑꯕꯦꯊꯣꯏꯁꯨ ꯃꯥꯡꯗ ꯆꯠꯂꯝꯕꯗꯒꯤ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯔꯣꯍꯤꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯑꯣꯏꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯔꯒ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯈꯪꯂꯧ ꯂꯧꯈꯠꯂꯤ꯫ ꯍꯦ, ꯑꯉꯧꯕ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯏꯗꯨꯕꯣ? ꯅꯄꯨꯟꯁꯤ ꯆꯨꯞꯄꯝꯅꯦ ꯅꯪ ꯑꯗꯨꯝ ꯁꯣꯟꯅ ꯊꯨꯡꯅ ꯂꯩꯗꯣꯔꯝꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯞꯅ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯈꯨꯄꯥꯛ ꯃꯌꯥꯏꯗꯨꯒ ꯈꯨꯠꯁꯥ ꯈꯔꯒꯗꯤ ꯀꯦꯛꯇꯁꯀꯤ ꯇꯤꯡꯈꯪ ꯌꯥꯝꯅ ꯆꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯣꯍꯤꯠꯁꯨ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯑꯕꯦꯊꯣꯏꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯁꯧ ꯁꯧ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯇꯤꯡꯈꯪ ꯆꯪꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ?
ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝ ꯐꯖꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯄꯥꯏꯁꯜꯂꯨꯕꯩ ꯋꯥꯅꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯇꯤꯡꯈꯪ ꯃꯌꯥꯝ ꯌꯨꯕꯅꯦꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯍꯥꯏꯃꯤꯗ ꯑꯕꯦꯊꯣꯏ ꯏꯁꯧ ꯂꯥꯡꯂꯒ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯀꯦꯛꯇꯁꯇ ꯇꯤꯡꯈꯪ ꯌꯨꯏꯌꯦꯗꯤ ꯑꯗꯨ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯀꯦꯛꯇꯁꯇ ꯄꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯕꯦꯊꯣꯏ ꯃꯃꯤꯠꯇꯨ ꯔꯣꯍꯤꯠꯇ ꯄꯩꯔꯞ ꯌꯦꯡꯉꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃ ꯍꯪꯂꯛꯂꯝꯃꯤ ꯅꯪꯕꯨ 5 ꯀꯤꯂꯣꯃꯤꯇꯔ ꯆꯠꯄ ꯉꯝꯗꯧꯔꯤꯕꯣ ꯔꯣꯍꯤꯠ ꯃꯃꯤꯠꯀꯥꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯔꯣ ꯍꯥ 5 ꯀꯤꯂꯣꯃꯤꯇꯔꯁ ꯑꯗꯨꯁꯨ ꯈꯣꯡꯅ ꯆꯠꯇꯣꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ ꯇꯤꯡꯈꯪ ꯈꯔ ꯆꯠꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯏ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯑꯕꯦꯊꯣꯏꯗꯤ ꯏꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯕꯅꯤ ꯔꯣꯍꯤꯠꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯅꯪ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯅꯈꯨꯠꯇ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯔꯣꯍꯤꯠꯀꯤ ꯄꯥꯎꯈꯨꯝꯉꯥꯏꯗ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠꯄꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯈꯩ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯅ ꯆꯤꯡꯂꯤꯕꯗꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯤꯟꯒꯗꯨ ꯄꯣꯟꯊꯣꯔꯛ ꯇꯧꯅꯗꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯗ ꯂꯧꯊꯣꯛꯍꯟꯒꯦ ꯍꯥꯏꯅꯣ ꯇꯤꯡꯈꯪꯁꯦ ꯅꯪꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕꯁꯦ ꯑꯩꯅ ꯂꯧꯊꯣꯛꯄ ꯌꯥꯗꯕꯩꯅꯦ ꯍꯥꯏꯁꯦ ꯃꯍꯤꯛ ꯃꯇꯥꯏꯒ ꯑꯃꯨꯛ ꯆꯪꯉꯗꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯧꯗꯣ ꯑꯩ ꯈꯪꯉꯤ ꯔꯣꯍꯤꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯃꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩꯒꯤꯗꯃꯛꯇ ꯋꯥꯗꯤ ꯋꯥꯕꯤꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯧꯗꯨꯅꯤ ꯑꯩꯅ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯛꯏꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅꯗꯤ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯕꯨ ꯌꯧꯕ ꯀꯧꯕꯗꯤ ꯅꯥꯏꯗ꯭ꯔꯦ ꯍꯨꯃꯥꯡꯒꯗꯨ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯟꯊꯔꯕꯅꯤ ꯔꯣꯍꯤꯠꯇꯤ ꯃꯄꯨꯟꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯆꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯗꯤ ꯋꯥꯕꯗ ꯁꯤꯒꯗꯧꯔꯦ ꯀꯣꯔꯅꯔ ꯑꯃ ꯍꯦꯛ ꯊꯦꯛꯄꯒ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯤꯕ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯂꯩꯃꯥꯏꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯔꯣꯍꯤꯠꯇꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯌꯧꯗ꯭ꯔꯤꯕꯣ ꯑꯩ ꯁꯤꯗꯣꯔꯦ ꯑꯕꯦꯊꯣꯏꯁꯨ ꯋꯥꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯃꯥꯗꯤ ꯆꯠꯂꯤꯕꯗꯨ ꯂꯦꯞꯂꯒ ꯔꯣꯍꯤꯠꯇ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯏꯗꯨꯕꯣ ꯅꯀꯣꯛꯇꯨꯗꯅꯦ ꯀꯃꯟ ꯁꯦꯟꯁꯇꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯗꯤ ꯑꯋꯥꯕ ꯈꯔ ꯈꯪꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯔꯣꯍꯤꯠ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯩꯕꯛꯀꯤ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯗꯨ ꯌꯧꯔꯕ ꯌꯧꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤ ꯅꯪ ꯂꯩꯍꯧꯔꯒꯦꯔꯣ ꯔꯣꯍꯤꯠ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯂꯥꯛꯀꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯅꯤꯗꯣ ꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯑꯕꯦꯊꯣꯏ ꯍꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗꯨ ꯌꯧꯔꯦ ꯊꯣꯡꯒꯜ ꯃꯄꯥ ꯌꯧꯔꯛꯄꯗꯒꯤ ꯑꯕꯦꯊꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯇꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯔꯣꯍꯤꯠꯁꯨ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯒꯤ ꯌꯨꯝꯗꯨ ꯔꯣꯍꯤꯠ ꯃꯈꯣꯡꯗꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯕꯨ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯣ ꯑꯕꯦꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯔꯣꯍꯤꯠꯇ ꯐꯔꯣꯟ ꯁꯤꯜꯂꯒ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯎ ꯔꯣꯍꯤꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯄꯤꯛꯇꯛ ꯇꯧꯏ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝꯅꯤ ꯐꯝꯐꯝ ꯆꯥꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯕꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯃꯅꯨꯡꯒꯤ ꯋꯥꯜꯗꯨꯗ ꯊꯦꯠꯂꯤ ꯌꯨꯝꯗꯨꯒꯤ ꯐꯤꯚꯝ ꯐꯣꯇꯣ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯔꯣꯍꯤꯠꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯜꯂꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯣꯝꯇꯁꯨ ꯑꯃꯨꯛ ꯈꯟꯖꯩ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯁꯨ ꯄꯣꯛꯅꯤꯡꯉꯤ ꯑꯕꯦꯊꯣꯏꯅ ꯏꯃꯥ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯁꯦ ꯁꯣꯛꯏ ꯀꯩꯅꯣ ꯍꯤꯗꯥꯛ ꯈꯔ ꯇꯩꯁꯤꯜꯂꯥꯛꯑꯣ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯑꯕꯦꯊꯣꯏ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯆꯥꯟꯗꯅꯤꯗꯨ ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪꯗꯒꯤ ꯑꯕꯦꯊꯣꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥꯕꯣ ꯀꯗꯥꯏꯗꯅꯣ ꯁꯣꯛꯏꯕꯣ ꯔꯣꯍꯤꯠꯁꯨ ꯃꯌꯥ ꯀꯥꯅ ꯀꯥꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯕꯗꯒꯤ ꯆꯥꯟꯗꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ ꯆꯥꯟꯗꯅꯤꯒ ꯑꯕꯦꯊꯣꯏꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯇꯨ ꯁꯤꯁꯦ ꯆꯥꯟꯗꯅꯤꯁꯨ ꯎꯔꯦ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯝꯕ ꯑꯗꯨꯗ ꯃꯇꯤꯜ ꯑꯃꯨꯛꯇꯪ ꯒꯨꯠ ꯌꯣꯠꯊꯩ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯔꯣꯍꯤꯠꯄꯨ ꯁ꯭ꯇꯨꯜ ꯑꯃꯗ ꯐꯝꯊꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯃꯤ
ꯆꯥꯟꯗꯅꯤꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇꯨ ꯂꯧꯏ ꯑꯗꯨꯒ ꯇ꯭ꯌꯨꯖꯔ ꯑꯃꯅ ꯇꯧꯔꯒ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯁꯨꯝ ꯂꯧꯊꯣꯛꯏ ꯔꯣꯍꯤꯠꯇꯤ ꯇꯤꯡꯈꯪ ꯂꯧꯊꯣꯛꯄꯒꯤ ꯆꯩꯅꯥꯈꯣꯜꯗꯨ ꯀꯥꯎꯈꯤꯗꯨꯅ ꯆꯥꯟꯗꯅꯤꯗ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯃꯤꯁ ꯇꯧꯔꯛꯄꯅꯤ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯔꯣꯍꯤꯠꯀꯤ ꯄꯨꯟꯁꯤꯗ ꯀꯅꯥꯕꯨꯁꯨ ꯃꯥꯕꯨ ꯅꯛꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯕꯤꯗ꯭ꯔꯤ ꯂꯨꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯆꯥꯎꯆꯠ ꯑꯣꯏꯅ ꯔꯣꯍꯤꯠꯄꯨ ꯌꯦꯡꯁꯤꯟꯕꯅꯤ ꯕꯦꯅꯨꯁꯨ ꯁꯤꯝꯄꯥꯜꯗ ꯇꯣꯏꯅ ꯂꯥꯛꯇꯦ ꯃꯔꯛꯇ ꯅꯠꯇꯅ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯣꯍꯤꯠꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯑꯟꯇꯤꯁꯤꯡ ꯑꯗꯨꯒ ꯆꯥꯎꯔꯛꯏ ꯑꯗꯨꯕꯨ ꯑꯟꯇꯤꯁꯤꯡ ꯑꯗꯨꯅꯗꯤ ꯔꯣꯍꯤꯠꯇ ꯃꯃꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯅꯨꯡꯁꯤ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯆꯥꯎꯔꯛꯏ ꯔꯣꯍꯤꯠꯇꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯃꯤꯀꯨꯞꯁꯤꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯔꯣꯍꯤꯠꯁꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯎꯕ ꯄꯥꯝꯂꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯃꯁꯛ ꯈꯪꯂꯤꯡꯂꯤ ꯃꯃꯥꯅ ꯅꯨꯡꯁꯤꯕꯤꯕ ꯃꯆꯥ ꯑꯃꯅ ꯐꯥꯎꯔꯝꯒꯗꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯑꯍꯨꯝꯁꯤꯅ ꯄꯨꯜꯂꯒ ꯁꯥꯔꯛꯄ ꯏꯍꯨꯜ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯏꯆꯥꯊꯣꯏꯕ ꯍꯥꯏꯅ ꯀꯧꯕꯤꯔꯕꯗꯤ ꯔꯣꯍꯤꯠꯅ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯐꯪꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯒꯦ ꯐꯪꯂꯔꯣꯏ ꯃꯥꯒꯤ ꯃꯃꯥꯗꯤ ꯃꯔꯝꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯃꯆꯥꯁꯤꯕꯨ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯁꯤꯟꯅꯔꯝꯗꯦ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯆꯥꯎꯔꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯂꯛꯏ ꯔꯣꯍꯤꯠ ꯃꯥꯁꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯈꯤ ꯃꯃꯥꯕꯨ ꯈꯧꯔꯥꯡꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯇꯥꯛꯊꯣꯛꯇꯦ ꯃꯥꯅ ꯃꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯤꯁ ꯇꯧꯏ ꯍꯥꯏꯕꯗꯨ ꯔꯣꯍꯤꯠ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯃꯤꯠꯂꯨꯗ ꯊꯤꯡꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯤꯔꯥꯡꯃꯥꯁꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯐꯠꯀꯨꯞꯇꯨꯅ ꯄꯤꯔꯥꯡꯃꯥꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯤ ꯆꯥꯟꯗꯅꯤꯁꯨ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇꯒꯤ ꯇꯤꯡꯈꯪ ꯁꯠꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯔꯣꯍꯤꯠꯇ ꯐꯠ ꯌꯦꯡꯈꯠꯂꯤ ꯎꯔꯦ ꯔꯣꯍꯤꯠꯀꯤ ꯈꯖꯥꯏꯊꯛꯇ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯃꯄꯤꯗꯨ ꯆꯥꯟꯗꯅꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯊꯣꯏꯕ